everyone, maya pura mapu taram noksari. Maya yung from da ngasi sa no video ama pura galak sare. Maya ay ngasi ki video si maya morning da gi adum haujarage ko. Aduga video si kamai to bahai do maya adum ye minerasi. Aduga ay channel se maya naung phangbui chinaw na ying biba taragadi subscribe to sanbiramo. Adum maya video khuding ye se hai na maya saubiganu ko. Akoi di maya se di hai de beya di hai bani maya ki support na tradi akoi kamai to ni na tra. Aduna maya dum video khuding ye na bata hai zare. Adum maya video se mukha tana sum ying minerasi. ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯑꯗꯨꯝ ꯉꯟꯇꯥꯅ ꯕꯖꯥꯔꯗ ꯆꯠꯊꯣꯛꯎꯔꯦꯕ ꯃꯌꯥꯝ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗꯅꯦ ꯕꯖꯥꯔꯁꯦ ꯍꯥꯟꯅ ꯇꯧꯊꯣꯛꯑꯗꯤ ꯑꯗꯨꯝ ꯊꯕꯛ ꯑꯇꯩꯁꯤꯡꯁꯦ ꯈꯔ ꯀꯣꯝꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯗꯤ ꯇꯣꯃꯦꯇꯣꯁꯨ ꯂꯩꯇꯕ ꯑꯗꯨꯒꯗꯤ ꯑꯩ ꯕꯖꯥꯔꯁꯦ ꯍꯥꯟꯅ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅꯅꯦ ꯕꯖꯥꯔ ꯍꯥꯟꯅ ꯆꯠꯂꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯖꯥꯔꯁꯦ ꯌꯥꯝ ꯌꯥꯝ ꯂꯤꯛꯄꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩꯒ ꯁꯅꯥꯒꯇꯅꯤꯅꯅꯦ ꯖꯥꯝꯅ ꯂꯩꯁꯜꯂꯒꯅꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯂꯣꯏꯅ ꯄꯠꯊꯩꯌꯦꯕ ꯅꯤꯡꯊꯝꯊꯥ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯀꯨꯏꯅ ꯊꯝꯃꯗꯤ ꯄꯣꯠꯇꯣ ꯍꯥꯎꯁꯜꯂꯛꯇꯦꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯅꯕꯒꯤ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯂꯧꯔꯦ ꯄꯥꯄꯔꯁꯨ ꯄꯦꯀꯦꯠ ꯃꯆꯥ ꯑꯃ ꯒꯥꯖꯔ ꯇꯣꯃꯦꯇꯣ ꯀꯦꯞꯁꯤꯀꯝ ꯑꯗꯨꯒ ꯑꯩꯗꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯤꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯅ ꯆꯥꯕꯩꯅꯦꯕ ꯍꯥꯏꯕꯗꯤ ꯉꯧꯔꯒ ꯆꯥꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯖꯦꯔꯨꯝꯁꯤꯇꯅꯤ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯂꯧꯔꯛꯏꯁꯦ ꯖꯦꯔꯨꯝꯁꯤꯗꯤ ꯑꯗꯨꯝ ꯃꯊꯧ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯦ ꯆꯥꯛꯑꯣꯏꯁꯨ ꯍꯤꯟꯖꯥꯡ ꯑꯃ ꯂꯩꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯖꯦꯔꯨꯝꯁꯤꯗꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯝ ꯊꯥꯎꯗꯣ ꯑꯗꯨꯒꯒꯤꯗꯤ ꯁꯪꯒꯣꯝꯒ ꯑꯗꯨꯒ ꯀꯣꯟ ꯐꯦꯡꯅꯕꯒꯤ ꯚꯤꯝꯁꯦ ꯑꯁꯤꯁꯤꯃꯒ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯁꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯍꯥꯞꯆꯜꯂꯛꯑꯦ ꯅꯨꯄꯥꯗꯨꯅ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯃꯥꯛꯇꯨꯁꯨ ꯄꯣꯠ ꯑꯃ ꯑꯣꯟꯕꯒ ꯈꯣꯠꯄꯒ ꯇꯧꯕꯗꯨꯒ ꯌꯥꯝ ꯆꯤꯟꯕꯗꯨꯒꯗꯤꯅꯦ ꯑꯩꯅ ꯐꯔꯦꯗ ꯍꯥꯞꯆꯜꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯨꯝ ꯌꯧꯔꯒ ꯑꯗꯨꯝ ꯈꯟꯖꯔꯨꯔꯒꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯏꯔꯨ ꯊꯣꯛꯅ ꯈꯣꯠꯅ ꯂꯣꯏꯔꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯏ ꯙꯨꯞ ꯊꯥꯕꯒꯤ ꯂꯩ ꯌꯦꯛꯏꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯂꯩꯁꯤ ꯃꯌꯥꯝ ꯑꯍꯥꯟ ꯄꯣꯏꯂꯥ ꯄꯥꯟꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯃꯈꯛ ꯍꯥꯟꯅ ꯌꯦꯛꯑꯦ ꯑꯇꯩꯗꯨꯗꯤ ꯈꯔ ꯄꯤꯛꯏꯕꯅꯦ ꯐꯖꯅ ꯁꯥꯠꯇ꯭ꯔꯤꯑꯕ ꯑꯗꯨꯁꯦ ꯂꯥꯏ ꯀꯠꯄꯒꯤ ꯂꯩ ꯈꯔ ꯍꯦꯛꯆꯔꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯩꯖꯕꯗꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯩꯅꯅꯦ ꯐꯤꯁꯦ ꯍꯥꯟꯅ ꯐꯧꯗꯣꯛꯎꯔꯒꯦꯅꯅꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤꯅ ꯁꯠ ꯐꯧꯗꯣꯛꯀꯦ ꯍꯥꯏꯅ ꯐꯤ ꯐꯧꯕ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯃꯊꯛꯇ ꯑꯗꯣ ꯃꯌꯥꯝ ꯐꯤ ꯐꯧꯕ ꯂꯥꯛꯄꯁꯤꯒꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯁꯤꯒ ꯏꯪꯁꯨ ꯌꯥꯝ ꯏꯪꯉꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯦꯅ ꯁꯨꯝ ꯂꯦꯞꯅ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯊꯕꯛꯄꯨꯗꯤ ꯃꯌꯥꯝ ꯃꯈꯥꯗ ꯃꯌꯥꯝ ꯂꯩꯍꯧꯔꯤꯅꯤ ꯊꯕꯛ ꯃꯌꯥꯝ ꯋꯥꯠꯂꯤ ꯑꯩ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯨꯁꯨꯀꯣ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯄ ꯂꯩꯔꯛꯄꯗꯨꯁꯨ ꯀꯩꯝꯇ ꯑꯩ ꯃꯥꯏ ꯃꯐꯝꯗ ꯍꯥꯞꯆꯤꯟꯗ꯭ꯔꯤꯑꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯁꯨꯝ ꯂꯩꯊꯣꯛꯑꯦ ꯑꯗꯨ ꯃꯈꯥꯗ ꯀꯨꯝꯃꯒ ꯃꯌꯥꯝ ꯑꯩꯁꯨ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ ꯆꯥꯁꯨ ꯊꯛꯇ꯭ꯔꯤꯗꯣ ꯑꯗ ꯆꯥꯁꯨ ꯊꯛꯎꯔꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯂꯩꯄꯥꯛꯄꯤ ꯃꯈꯣꯡꯗ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯁꯤꯒꯤ ꯃꯌꯥꯝ ꯆꯥꯃꯅꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯍꯥꯞꯄꯒꯦꯕ ꯆꯥꯃꯅꯥꯒꯤ ꯑꯀꯪꯕ ꯍꯥꯏꯗꯤ ꯂꯣꯟꯊꯣꯛꯈꯤꯕꯒꯤꯗꯨꯅꯦꯕ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯍꯥꯞꯄꯒꯦ ꯁꯤꯒꯅ ꯆꯥ ꯂꯩꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥ ꯊꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯈꯜꯂꯝꯕꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯗꯨꯝ ꯖꯦꯔꯨꯝ ꯊꯣꯡꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯖꯦꯔꯨꯝꯗꯣ ꯊꯣꯡꯉꯔꯣꯏ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯏꯆꯥꯅꯨꯄꯥꯅ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯉꯣꯅ ꯍꯥꯏꯔꯛꯑꯦꯕꯅꯦ ꯑꯗꯣ ꯄꯅꯤꯔꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯅꯍꯥꯟꯉꯩꯕꯨꯗꯤ ꯑꯗꯨꯝ ꯑꯥꯂꯨꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯏ ꯃꯇꯔ ꯄꯅꯤꯔ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯄꯥꯂꯛ ꯂꯩꯌꯦꯕ ꯃꯌꯥꯝ ꯑꯗꯣ ꯄꯥꯂꯛꯀ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯂꯛ ꯄꯅꯤꯔ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯑꯇꯩꯒ ꯇꯧꯔꯔꯣꯏꯗꯕꯅꯤ ꯑꯩꯁꯨ ꯑꯗꯨ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ ꯑꯩꯕꯨꯗꯤ ꯄꯥꯂꯛ ꯄꯅꯤꯔꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯝꯗꯦꯕ ꯑꯗꯣ ꯄꯥꯝꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯌꯥꯝꯃꯤꯉꯩ ꯖꯣꯇꯣ ꯑꯩꯒꯤ ꯊꯕꯛ ꯍꯥꯞꯄ ꯑꯣꯏꯖꯗꯣꯏꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯥꯁꯜꯂꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯕ ꯆꯪꯉꯁꯤ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯊꯣꯡꯕꯗꯣ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗ ꯃꯌꯥꯝ ꯌꯥꯝ ꯍꯩꯖꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯁꯤꯒꯩꯁꯤꯒ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯦ ꯃꯌꯥꯝ ꯄꯥꯂꯛꯁꯦ ꯃꯅꯥꯁꯦ ꯐꯨꯠꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯐꯨꯠꯇꯣꯛꯑꯒ ꯑꯗꯨꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔ ꯃꯦꯆꯤꯟꯗ ꯑꯃꯨꯛ ꯇꯛꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯦꯗꯤꯠ ꯇꯧꯅꯅꯦ ꯃꯌꯥꯝ ꯂꯣꯛ ꯊꯨꯡꯕꯒꯤꯅꯦ ꯅꯥꯇꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯐꯨꯠꯂꯅꯤ ꯉꯥꯏꯍꯥꯛ ꯌꯥꯝ ꯀꯨꯏꯅꯕꯨꯗꯤ ꯐꯨꯠꯂꯣꯏ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5 ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯐꯨꯠꯂꯒ ꯃꯅꯥꯁꯦ ꯑꯗꯨꯝ ꯌꯥꯡꯅ ꯄꯠꯊꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯨꯠꯂꯦ ꯑꯗꯣ ꯐꯨꯠꯄ ꯂꯣꯏꯔꯒ ꯃꯌꯥꯝ ꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯤꯒ ꯑꯩꯅ ꯈꯥꯏꯗꯣꯛꯑꯦꯕꯅꯦ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯅꯦ ꯏꯪꯍꯜꯂꯅꯤꯕ ꯑꯗꯨꯒ ꯏꯪꯍꯜꯂꯒ ꯑꯗꯨꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔ ꯃꯦꯆꯤꯟꯗ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯗꯨꯒꯩꯗꯤ ꯐꯗꯤꯒꯣꯝ ꯄꯥꯂꯛꯇꯣ ꯑꯗꯨꯗꯣ ꯍꯥꯞꯄꯒ ꯇꯛꯑꯅꯤ ꯑꯗꯨꯒꯩꯗꯤꯒ ꯑꯩꯅ ꯁꯤꯒ ꯑꯃꯨꯛ ꯄꯅꯤꯔꯗꯣ ꯈꯔ ꯉꯧꯊꯣꯛꯀꯦꯅꯅꯦ ꯑꯗꯨꯝ ꯈꯤꯇꯪ ꯉꯧꯒꯦꯅ ꯑꯗꯣ ꯉꯧꯈꯠꯄ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯨꯝ
ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯄꯅꯤꯔꯁꯦ ꯃꯥꯏ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯃꯅ ꯉꯧꯔꯒ ꯊꯣꯡꯉꯤ ꯈꯔ ꯑꯃꯅ ꯉꯧꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯏꯁꯤꯡꯁꯤꯒ ꯑꯩ ꯄꯅꯤꯔꯁꯦ ꯂꯧꯊꯣꯛꯑꯒ ꯇꯤꯡꯁꯤꯜꯂꯒ ꯊꯝꯃꯤꯅꯦꯕꯅꯦ ꯏꯁꯤꯡ ꯏꯪꯕꯗ ꯄꯅꯤꯔꯗꯣ ꯁꯣꯐ ꯑꯣꯏꯅꯕꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯇꯤꯜꯍꯧ ꯈꯔꯁꯨ ꯀꯛꯑꯦ ꯑꯗꯣ ꯑꯁꯤ ꯑꯩꯅ ꯈꯥꯡ ꯊꯥꯡꯒꯠꯂꯒ ꯑꯃꯨꯛ ꯄꯥꯁꯄꯨꯔꯟ ꯈꯔ ꯊꯥꯗꯔꯦ ꯑꯁꯤꯒ ꯇꯤꯜꯍꯧ ꯊꯥꯗꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯉꯥꯏꯍꯥꯛ ꯉꯧꯊꯣꯛꯑꯅꯤꯕ ꯁꯨꯃꯥꯏꯅ ꯇꯤꯜꯍꯧꯁꯦ ꯈꯔ ꯑꯗꯨꯝ ꯉꯧꯔꯒꯅꯦ ꯑꯗꯨꯒ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯀꯥꯔꯤ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯩꯗꯨꯒ ꯑꯩꯅ ꯁꯤꯒꯩꯁꯤꯒ ꯆꯅꯝꯒ ꯁꯤꯡꯒ ꯈꯤꯇꯪ ꯇꯛꯑꯒ ꯊꯝꯕꯗꯣ ꯑꯗꯨꯗꯨꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯁꯤꯃꯨꯛ ꯑꯃꯨꯛ ꯐꯖꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯃꯆꯨꯁꯦ ꯈꯔ ꯉꯥꯡꯉꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯖꯤꯔꯥ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯖꯥꯏꯈꯪꯃꯨꯛ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯣꯠꯂꯅꯤ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯛꯅ ꯊꯝꯕꯗꯣ ꯁꯤꯁꯦ ꯄꯥꯜꯂꯛꯀ ꯑꯗꯨꯒ ꯙꯅꯤꯌꯥ ꯀꯩꯀꯩ ꯍꯥꯞꯄꯒ ꯇꯛꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯗꯨꯗꯨꯒ ꯁꯤꯒ ꯐꯖꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯁꯤꯃꯨꯛ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯔꯅꯤ ꯃꯌꯥꯝ ꯃꯌꯥꯝꯒꯤꯁꯨ ꯈꯨꯊꯣꯡꯁꯦ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯣ ꯑꯩꯅ ꯊꯣꯡꯖꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯃꯍꯤꯗꯣ ꯉꯁꯥꯏꯒꯤ ꯇꯦꯡꯀꯣꯠꯇꯣꯒ ꯄꯥꯜꯂꯛ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯃꯍꯤꯗꯣ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯒ ꯃꯍꯤꯁꯦ ꯑꯃꯨꯛ ꯈꯔ ꯍꯥꯞꯄꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯃꯍꯤ ꯌꯥꯝꯅ ꯂꯥꯡꯍꯜꯂꯣꯏꯑꯕꯅꯦ ꯃꯍꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯗꯣꯏꯅꯦꯕ ꯃꯍꯤ ꯌꯥꯝ ꯍꯥꯞꯄꯣꯏ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯧꯔꯛꯄꯁꯤꯒ ꯃꯌꯥꯝ ꯑꯩꯅ ꯆꯤꯅꯤ ꯈꯛꯇꯪꯅꯦ ꯍꯥꯏꯗꯤ ꯇꯦꯁꯀꯤꯗꯃꯛꯇ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯦ ꯍꯥꯏꯕꯗꯤ ꯃꯍꯥꯎ ꯈꯔ ꯍꯦꯟꯕꯒꯤꯅꯦ ꯆꯤꯅꯤ ꯍꯥꯞꯄꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯃꯍꯥꯎ ꯈꯔ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯑꯉꯥꯡꯅꯁꯨ ꯑꯗꯨꯝ ꯄꯥꯝꯒꯅꯤ ꯆꯤꯅꯤꯗꯣ ꯈꯇꯪ ꯊꯨꯝꯂꯤ ꯇꯧꯔꯒ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯑꯗꯣ ꯊꯨꯝꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒꯅ ꯉꯁꯥꯏ ꯑꯩꯅ ꯄꯅꯤꯔꯗꯣ ꯇꯦꯡꯀꯣꯠꯇ ꯑꯩꯅ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯕꯅꯦꯕ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯏꯁꯤꯡꯗ ꯃꯌꯥꯝ ꯄꯅꯤꯔꯁꯦ ꯉꯧꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯇꯤꯡꯉꯒ ꯊꯝꯕꯗꯤꯅꯦ ꯀꯥꯟꯁꯟꯗꯦꯕ ꯁꯣꯐ ꯑꯣꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯣꯠꯂꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯃꯆꯨꯒꯁꯤꯗꯤ ꯁꯪꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯐꯖꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯥꯂꯛ ꯄꯅꯤꯔꯒꯤ ꯑꯁꯤꯒꯤ ꯃꯊꯛꯁꯤꯒ ꯃꯌꯥꯝ ꯑꯩꯅ ꯕꯇꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯍꯥꯎꯕꯗꯣ ꯍꯦꯟꯅꯕꯒꯤ ꯑꯣꯏꯅꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯦ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ